Stranger Things masigi television series asi mayamsu hanana soidana yengbiramdani. Series asigi ahum suba season da parallel universe amdi time travel gi maramda aikhoina uba fangli. Series asida US amadi Russia ani gi maraksida yamna akanba lan soknarame. Maduda US government gi organization Hawkins National Laboratory haribasida Russia da spy tawnabagi damakta psychic activities kya ama satharame. Adubu maduda asoiba amadagi parallel universe ki portal ama hangdoraklame. Portal adu upside down haina korome. Mase ekoi prithvi sigi dark world ni haina series asida ulli. Aduga hojik leribo hang asi masigi parallel universe ki portal asi kamdongna hangdorakibano haibisni. Madugi paupum asi atai karisinate parallel universe glitch haribasina tohanba ngaktani. Masigi parallel universe ki glitch asi series asida khak natna ASENGBA thokkibagi wari kya ama leri. Matamdu 2008 ki matamni Spain dagi Lerina Garcia haribana pisi atopa universe amadagi havidi parallel universe dagi lakhi haina thazanai. 2008 ki matam aduda nongma ayuk amada Lerina na tumba hogulakpa matamda magi akoipada leiramliba posak sing adu mana ningsingkhiba aduga loina ona tainarga leiramki. Mahakna numidang tumlamdaida setkiba firol amadi famungda thagiba bedsit adusu loinamak atopa ama oiraga leiramki. Magi roomda leiba posak sing adusu mafum sadana loinamak leiramki amadi magi yum adudusu ahongba kaya leiramki. Mahakna nungtigi magi gari khamnaba garigi garage adusu leiramkide. Aduga mana matam koinadagi thabak tawduna lagliba office adudusu magi maming yauramkide. Aduga khwaidagi ngaklibasna magi kainakrava hanagi boyfriend adusu hojik adum nungsinaraga leiramki. Lerina Garcia si tasengna time traveler haibadu oigadoribazala. Einstein gi general theory of relativity ki matungina object amna space time gi fabric asi bend the weduga masina gravity asi ohelaklivani haina fongdokle. Aduga Einstein haibagi matungina su energy asina su gravitational field puthokpa ngami haina su fongdokle. Haibadi beam of light asina source amadagi lakpa matamda magi energy aduna gravitational field ama puthoki havani. Masi Ronald Mallet hariba misak asina Albert Einstein gi theory of relativity duda based over research amagi matungina fongdokkivani. Ronald Mallet asi America dagi theoretical physicist amani. Aduga mahaksi time travel gi maramda lepalitana research tawriba misak amani. Mahakna sahi 10 surokpada ngariba matamda magi apokpam fasi sikirame. Maduna Ronald angang origai matamda matwa yamna nungairamde. Nongma mahakna classic illustrated hariba comic book asi parme. Lyric asi 1895 da H.G. Wells na ikiba The Time Machine hariba lyric asi gi comic version ni. Lyric adu paruvdagi chahi 13 shubda ngariba Ronald ki wakhalda mahak nongmadi soidna time machine ama saduna past satlaga magi mapaga unagani haina khanjarame. Hauji Ronald sahi 79 suredabu hauji su lepalaitana time travel gi maramda thizili. Mahakna fongdokpagi matungina time machine gi technology si ring laser gi properties amadi theory of relativity da base tawgani haina fongdokli. Ring laser asna close loop ama semgani duga space time gi fabric asi twist tawraga object adu past satpa ngamgani haina fongdokli. Adubu karigumba object asi past satpa ngamkhre haina khalasi madugi matungda object adu kamdawna future da muk halakadoribazana. Ronald ki concept si sunatagi theory ni aduna maki mafumdasu wang asigi paukhum leite. Aduga atopa wahang amana muk object asi karigumba past satluruba matungda future da halakpa ngamlagasu mahangna past karigumba ma semtoklama matamda future da ahongba lakadra haibasni. Matang astai koina khangadoribasi Heisenberg effect asni. Wahang adugi paukhum asi masida lei. Masigi effect asi Sir Werner Heisenberg ki maming laurga thonkivani. Mahakna yamna maming lerva Heisenberg uncertainty principle asi puthoklamani. Heisenberg effect ki matungina time travel asi universe ki glitch amani haina fongdokli. Masigi glitch asi naturally natraga artificially oive yai. Aduga ikhoina sokpa matamda asokpa adu mathanda fakhibdawna masigi glitch asi su universe na mathanda semdokjai.
अतोप वही अमदा हाइरगना करिगुम्बा नंगसी पास्ट चटले हाइन खलसी अदुगा पास्ट अदुदा करिगुम्बा अमा सेमतोकलमे मदुगी नंगना सेमतोकलम्बा अदु यूनिवर्सना मुथता मुथचे अदुगा फ्यूचर दा उबा फंगंदे अदुबु ख्वाइदगी लुरिबो हंगसी टाइम ट्रेवल असि असेंगबगी रियलिटीज दा ओइथोकद्रा हाइबसनी ओइथोकप तारगना कमदौनो ओइथोकदौरिबनो वहंग असिगी चपचाबा पौखुमदी कनामतना पीबा ngamloi अदुबु टाइम ट्रेवल हैने थाजनबा खुदम कया अमदे अखोइनि उबा फंगले मसिदा उरिबा फोटो असिदा मुन्ना अमुक्तंग येंगु मसि 1941 की नवंबर थादा ब्रिटिश कोलंबिया की साउथ फोक ब्रिज की रीओपनिंग सेरेमनी दा कापकिबा फोटो अमनी अदुगा फोटो असिदा यावरिबा मीसिंगसी कोट लिटपा मीना अयाम्बा ngaktani कोट लिटपा असि मतम अदुगी चनविनी अदुबु मसिगी नुपा असिदा अमुक येंगबियु टी शर्ट अमदी सनग्लास अमगा मयामदगी टॉप टॉप ड्रेस दा उरिबसनी अदुगा अमना मागी खुत्ता पाइरिबा पोसक असि मतमदुगा चानदबा टेक्नोलॉजी की पोसकनी अदुगा अतोप थोदोक अमदना मुक 2008 की मतमदा आर्कियोलॉजिस्ट खरना चाइना की मिंग डायनास्टी की सील तौरगा थंबा मोंगफम खरा होगायरगा रिसर्च तौरमे मदुदा सना की खुदोप अम फंकी अदुगा खुदोप अदुगी ममाइसी गरी की सक्तमने अदुगा मदुदा इंग्लिश के मयेक्ते स्विट्जरलैंड हाइनसु थारमकी खुदोप अदु कार्बन डेटिंग तौबु मतमदा चही चमरी मुकी ममांगी पोसक ओइरमकी अदुबु मतम अदुदा चाइना दा सिगुम पोत साबगी मटेरियल्स मदी टेक्नोलॉजी लेथ्री अदुगा मतम अदुदा स्विट्जरलैंड दा सिगुम खुदोप नत्रगा गरी दा मेड इन स्विट्जरलैंड थाबगी चनविसु लेरमदे 2016 की अप्रैल की मतमदा मंगोलिया की एल्ताई है बसिंग असिदा चही लिसिंग अमा हेलेबा ममी अमा थेंगनरमे मदुदा महागना तोंगलंबा खुंगुप अदुगी डिजाइन असि एडिडास ट्रेनर शूज की डिजाइन असिगा चप मानरमे साइंटिस्टसिंगना कुपना येंगबा मतमदा खुंगुप अदुगी स्टिचिंग क्वालिटी दसु मतम अदुगी नत्ते हाइने फोंगदोकी मसि खंगनतना ममी अदुदा क्वालिटी असुकुमतिक लेवा बैग अमसु यारुमकी पोसक सिंग अदुगी क्वालिटी अदु मतम अदुगा चानदबा ngaktani मसिबु तसिंगना टाइम ट्रेवलर काइदु ओइगदौरिबा जाला मयामगी मोदसु कमेंट सोइदना थम्बिरम